mayam punnamakpu mayamgi sebana amuka hanna taramna okchari ngasisu mayamgi damakta The Last Man on Earth episode 2 puduna laksari episode 2 asisu yamna nungairaba sinsing yauri nungairaba wari sing asibu taraga choktarba hakchangbu tekhathanba ngambra haibadu yengbiyo aigi channel asina adomda pothaba kharadu oirabasu phangba ngamlabadi channel asigi damakta like share amasung comment tawbiramu channel asida anoba changlakpa oiragadi channel asibu nungsibiduna subscribe tawsinbiramu bell notification icon busu on tawbiramu marakhatna mayamda nungairaba paudel amatang pizage madudi mayamda yamna kanargadaba lucky draw amakak lakliba september gi tang amadagi pangthok chagadawri hairiba lucky draw asi thagi senthang lising ani oigani tha taru khaktamak wat kadawribani tha taru khaktamak wat kadawriba lucky draw asigi price kayamarom thamjari ahanbada alto 800 ani subada blazer amadi mattress haibadi mapak lising tara manga piba plus 1 year warranty leiba asumna mathang sitna thamjari kanagumba lucky draw asibu yawi ningba leirabadi channel asigi ming season abiragadi ahanbagi senthang dalupa chamagi offer fangani screen da pizirba number asida contact tawbiyo akupa maron khangna bagi dama description dasu contact number hapcharange fare mayam film asigi wari haurasi episode 1 the film Miller na keron bul hongna bagi firib law khribasi malem asida makoi na tana kanasu leitre makoi anina macha poktrabadi tungi miron leihawroi haiduna keron bu pamda luhongba asi yakhibani episode 2 gi ahan basinda keron amadi film Miller luhongna bagi sem saba uhalle makoi ani church amada luhongbagi dress ka loina na leblare film Miller su upai leita keron bu pamdrabasu khulai suna yaurabadina sex khakta tawrabasu nungaiba phangani khanna luhongle makoi ani wasak loba loiraga church adugi mapanda thong hangdokuna tholakpada nupa nupi mayam ama lei saiduna wispirakhi film Miller masi ubada mamit mana langkhattuna leikhre malem asida makoi ani na tana kanasu leitre haina hanurabi keron bu aina luhonglaga haujikna kadai dagi lagliba mi mayam no haina changna lawram adudagi film Miller khangladuna makeup khanthok tholakle aduga phamungdagi haugatlaga thongnau hangdoktuna mi leibra yengjakhi ngasaidagi uriba luhongba adu film Miller gi mamangda uba oiramle karigumba keron ga luhonglaba matung atopa mi hinglamduna tholaklabadi haiduna mathawai yamna nungaijaramde keron ga luhongga dawribase atopa mi amata leitre haiba khakkini pambagi dinatte raja asida keron film Miller gi manakta laklami aduga hauba achapot amaga loinana wireless phone supirami makhoi ani wari sananaba aduga film Miller luhongbada huknaba khudop laurunaba su hairami mathangi sinda keron supermarket amada satuna luhongbada changadaba potchai firol laurami adudagi film Miller su magi bol mamanaba singa party tawrami nupigi mitam singbu gule na kamduna mai thadoklami film Miller na magi girlfriend ni khanjariba statue asigi manakta laktuna ngasidagi aikhoini lapnarasi hairami film Miller na nupi asigi statue asibu matam chuppada yengduna pothajarambani haujik keron luhongbagi damak sem saba punloi loiraduna search ta lakle search adugi father gi mahutta tape recording ama thamlamni makoi ani khudop huknabagi tanja yauselakle film Miller khudop purakpa kauthoklure keron phibam asi khanglabade yamna nungaijaramde maramde luhongbasi mahakhakki apambani film Miller gi apambana te haina haujik keron sauraduna stars adu thadoktuna mayum chatkre film Miller su keron gi yumda chattuna thong thenduna kaurami adubu kerona paukhum amata pidana tumina thong hangdana leikhi film Miller achauba nungthang ama paiduna thong adu thugaiduna changkhi yum manung yausanbada phajaraba chauraba cake ama suleirami cake asi kerona makhoi ani luhongba loiraga kaknaba wana semjabani film Miller na cake adubu makhuna kothokduna charami cake adu spicy na semba oibana chaba yaramde makhoi ani khak leibani na aphangba potchai kharana haita kerona semjakhibani yengbada mapanda phajaraga chabada hautabagi wani film Miller amadi keron phone da wari sarami adudagi film Miller keron gi manakta sangchinduna lale haijakhi keron su film Miller bu harau ngakpirakle khudak asida film Miller na keron bu sanagi dukan da puduna lagle dukan adu da leramba sanagi khudop phajaraba season bikhi asumna makoi ani harau church ta laktuna luhongbagi kiss taunaba loiraba matung film Miller sofa da phamduna cake charaga lerami keron chelamba fi makhai loina lauthokduna film Miller bu kausilami icha yamna boknaba thuna yaina rasila o haina keron su khulai macha amadi panjaribani na khangba ngamdaduna leiramba jani keron gi wahai tabada film Miller khulai haikatuna keron ga phamungda tharo maro onakhe keron film Miller da khulai matik chahallu angang yamna pokna bahairami film Miller keron ga yaina ba adu bit ilai leiramde maramdi keron ahal oirap tawrabanina mathangi nongalakpada keron film Miller na pamjaba khudingmak tawrami nung thugaina ba gari thauduna ken bottle sing takhai bi sanakhi maina chakpa ngamdana ba dress film Miller na setuna keron bu bullet na kamhalami asumna film Miller na tausi haiba thabak khudingmak keron loina yarami aduga film Miller na yamna nungsina thamjaba magi girlfriend amagum khanjariba statue aduga keron ga su una halami keron
mayum palabi nupi amagi thaudang lauduna magi mawaga mari leinarami haiduna statue adubu machet ana thugairami keron amadi film miller car thauraduna mayum halakbagi lambida ikang khangaudana car amada thomjinki film miller yamngakna gari adudagi kumtharaga mana thengjinba car aduda yengki car adudagi masak matau phajakhrabi tagat tekpi sahi nauribi nupi ama kumtharagle film miller nupi adu ubada pungaw ngawki keron yauri haiba phau kaw thokre somdana keron film miller da kanna kaujarami film miller di maya ka aduna nupi aduda munna yengduna leikre masak phajabi nupi asigi maming Melissa kauwe film miller keron na kauba adu tamalak trabada Melissa na keron ge manakta sangsinduna keron bu gari aduda ki chingthok pirami film miller gi gari adu mai horaktuna punchak chakre haujik Melissa gi gari da makoi loina film miller gi yum yauna ba thauba hauki gari adu thauna wari sanarami Melissa se hapta ani gi mamang da gi texan da gari koithau thauduna lei haiba film miller na khangba ngamki signboard ta texan da mi hingli haiba se thengna badagi lakhi bani film miller na khangi gari gumba aina signboard adu da address su yauna iram labadi luhongdringai mamang da thengnaram gadabani adu oirabadi ai keron ga luhonglamoi Melissa ga oina luhonglam gani oh ai se pangkhre da haina yam nungai jaramte kerona Melissa da nangna numit ni gi mamang da laklabadi aikhoi ani gi luhongba yawba phanglam gadabani hairami Melissa su nakoi ani luhonglaba haina hanglammi kerona khudop uttuna luhongle haina khanghallammi film miller na di makoi ani gi wari asi saba pamnamde maram aduna maningi sit ki thong adu power button namduna thingjalammi Melissa bu magi oina bu hona badu disturb tawraktana ba keron su thong adu hangdoktuna wari sajelami film miller hanjin thong adu thingki asumna makoi ani thong senaringai mayum yawrakle yum hek yawrakpaga kerona hairami masigi nupa se hana ai laktringai da mathong yam saramde yum manung dabu mathibong charaga arem apasing loina saithoktuna thamni bani asita sunat temana ngambagi changse swimming pool adu su toilet onthokli bani haujikte ai lakpadagi yum asi lu na libasini haina wari liraklami film miller keron gi wari adu liba pamdabani adu bukari di upai lai thingba nang haudre keron su magi nupana Melissa da ngaure haibasi khangba ngamle maram aduna Melissa na tanaba wari sing asili ge yauna liri bani asumna makoi ani amuk Melissa gi leifam gi matang da yenarakle film miller na di Melissa bu ma gi manakta leijasanu kanasu leibana te haina hairami leihanna su kana hona ki adubu kerona di yaninglamde makoi ani gi mawong asida Melissa thangna ba yum ahangba amada leirage haina leple matang asida film miller na numidang chakpuna saminna rasi haina Melissa de invite tauki keron Melissa gi manakta sangsinduna nang soidana lau ko haina konsenki tanja asida film miller su chance lauraduna sangsillaga Melissa da konsenki asumna numidangi matam oirakle Melissa amuk lakle numidang chakchana bagi keron amadi Melissa wari saduna leirami mikup khara leirabagi tungda film miller makoi gi leifam da sanglakle film miller hana gi matau oidre makoi sitna na kokthokle masam su posta na kakkhre pumna makse Melissa na pamna ba tawribani keron amadi Melissa angakpa phanna yengjarami film miller na posta rakpa asida adudagi makoi ahum chak chaminarami film miller Melissa da wari adum sajilami Melissa su film miller se aiga wakhan mani haina khanjaki adudagi Melissa na magi nupa gi maramda wari liraklammi aigi nupa adu nupi amaga mari leinaragi adudagi aina mabu thadoktuna punsi se hinglakpani asumna wari asili ba loibaga film miller na mani nangna lauriba decision adu yamna chumi haina support tarami Melissa se amuktang di mangonda ngauraga magi oijagi haina kanna hona jaribani haujik makoi dinner loiraduna Melissa hankre keron su film miller da phamung changlasi isa yamna pokna ba yaina ba haururasi hairaklammi film miller na paukum pirai ngasi di tawragum se ai hakchang su kaya nungai ti haina hairami film miller yariba makai keron dagi lapthokna ba honarami keron film miller gi manakta sangsinduna nasa kai dawrabuno haina nan thabirami feeling karakna ba aduga makha tari Melissa urubadagi kainom tawba mali haina hairami adugi natte nangna wakhalla na khangan basima hairaduna magi phamung da sangki film miller na tumliba room da Melissa laktuna film miller bu mapanda kauthoklami film miller Melissa na select ba dress adu khak ubada khulai haigat ba haukre Melissa ge bum lauraba hakchang ubada Melissa ge matung innazarami adudagi Melissa ge manak hek yaubaga Melissa oramdre keron oiramle phimam asida film miller pakatpai lakpai laurami tanja asida film miller makeup tholakhi ngasai dagi uriba pumnamak tu film miller gi mamang da oiramki mathangi numit ta film miller Melissa gi mamang da jo thangatuna Melissa bu mangon da ngaurak naba honarami
मेलिसा फिल्म मिलर जो थांगतलिबदु थागतपिरकद्रा हायरगा मपानदा कार अमा खामलिबसि कनागिनो हायना हंगलक्लमी फिल्म मिलर मुखाइरप तौरदुना हायरई अइना नंगी कार सोखनखिबदो नुंगाइतदना नंगी दमक्ता गिफ्ट ओइना पीरबनी हायरमी केरोन फिल्म अदु उबदा फिल्म मिलर दा हायरमी नंग मेलिसा गे कार लैबगी मतमदि लैबनी अइखोइगी थोंग नंगना थुगाइखिबसिदि सेमजिनबगी मतम लैत्रबनी हायना साउना हायरक्लमी फिल्म मिलर ना हायरक्लमी थोंग असि सेमबबु कयाम वाबनो सेमगा लोइरेदना हायरमी नुंगथिनगी मतमदा केरोन मेलिसादा मखोइ अनि लुहोंगबगी फोटो उहनखि फोटो सिंग असिसु केरोन येक्सबनी नाकन अमदना फिल्म मिलर थोंग अदु कन्ना सेमजरामी मेलिसा सो फिल्म मिलर की मनाक्ता लाक्तुना केरोन नंगा होरेन नुमिदांग आइगी युमदा बियर थांगमिनसि हायना इनवाइट तौरमी फिल्म मिलर ना केरोन दि मसा नुंगाइतबनी आई अदुम लाक्लगे हायरदुना नुमिदांग अदु यौसिलक्लबदा फिल्म मिलर अमदि मेलिसा बियर थांगमिनरमी अदुगा मेलिसा ना मागी थमोइदा लैबो वाहि हायरक्लमी करिगुम्बा नंगना केरोनगा लुहोंगलमद्रबदि आइगा ओइना जगोय साथेक तौमिनगदबनी वाफम असि हाइबदि पामदबनी अदुबु मालेम असिदा नुपा हाइबसि नंग नथनखक ओइबनिना हाइबनि हायरमी फिल्म मिलर ना मेलिसागी मचिनदगी ताबा पामजरम्बा वाहेदु ngasiदि ताबा फंगजबदा अदुकि मतिक हराउजरमी फिल्म मिलर ना पंथबा तौदना थौना लैना केरोनगी मनाक्ता लाक्तुना डिवोर्स तौनबा हाइगे तौरिङै केरोन फिल्म मिलरगा लुहोंखिबगी फजरबा फोटो सेमदुना लैरमी फोटो अदु फिल्म मिलर दा फजब्रा हाइना येंहलमी फोटो असि मखोइगी थोंगदा थेटकदौरिबनी फिल्म मिलर केरोनगी मवोंग अदु उबदा वा अमता हाइबा ngamdana मफम अदुदगी थोखि एपिसोड 2 मतंग असिदा लोइख्रे एपिसोड 3 की टेलर मसा अमतंग हापचरमगे नसिगी ओइनदी मयामदगी काइननबा याथंगनि जरी अदुगा वीडियो असिबु लाइक शेयर यामना तौबिरमु मथंगी एपिसोड 3 दा अमुक थेंगनरसि।